ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯅꯨꯄꯥ 259 ꯅꯨꯄꯤ 232 ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯇꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 565 ꯊꯦꯡꯅꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯋꯥꯔꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯔꯤꯝꯁꯅ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯑꯣꯄꯔꯦꯁꯟ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯨꯕ ꯀꯦꯁ ꯑꯅꯤꯁꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯥꯏꯚ ꯆꯠꯊꯈ꯭ꯔꯦ꯫ ꯍꯦꯜꯃꯦꯠ ꯎꯞꯇꯨꯅ ꯒꯥꯔꯤ ꯊꯧꯕ, ꯆꯀꯥ ꯃꯔꯤꯒꯤ ꯒꯥꯔꯤꯁꯤꯡꯒꯤ ꯃꯤꯡꯁꯦꯜꯗ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁ ꯅꯞꯄꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ अमदे हॉकी इंडिया की प्रेसिडेंट ज्ञानेंद्र निंगोंबम अमदि मणिपुर हॉकी की प्रेसिडेंट वासुदेव लुसिंगदुना ओलंपियन एसएच नीलकांता अमदि सुशीला चनु पोखरमबम के युमदा चतुना लाखदोरिबा टोक्यो ओलंपिक्स 2021 की दमक याइपमंगोल पिखरे। खुरुमजरी टाइम्स ऑफ मणिपुर न्यूज येंब्रु सुंबु कुमंथेम जेंटोना तरामुक्षरी मियाम दम पुंगैबो पाउसिंग पिजेद्रिंगे मांगोइनेना होजिक मालेम गिने सोबो लाइसेट अमोरेबा कोविड-19 के एनिसुबो वेबतगी गांथोंनबा फेस मास्क उपा मियोय अमगा मरक्ता फिजिकल डिस्टेंसिंग थंबा यामना तोइना खुदसा सेंगना हमदोकना सिंगबा अखोय खुदिमना पांगथोकपगा लोइनेना सही 19 की मथक्ता लेरिबा मिपुम खुदिमनासु मानाक नकपा हॉस्पिटल सिंगदा सुंसोय सोइदना सपिदुना वैक्सीन काथोकपियु अहानबा डोज कापख्रबसिंगना मतम सान अनिसुबा डोज काथोकपियु हाइना टोमटीवी की माइकैदगी मियाम दापिल तौजरी होजिक मपुंगोय पाउसिंग पिजरी। हौकिबा पुंग 24 असिदा नुपा 259 नुपी 232 लोइनेना सेंट्रल आर्म पुलिस फोर्सतगे मियोय 3 यावना कोविड-19 पॉजिटिव ओइबा मियोय 565 थेंगनख्रे। कोविड-19 कमन कंट्रोल रूम दगी थादोरकपा चेरोल अमगी मतुंगिना पॉजिटिव ओइगिबगी केसिंग असि रिम्स द मियोय 94 जेनिम्स द 15 तोंगान डिस्ट्रिक्ट हॉस्पिटल सिंगदा 439 अमदि अतोपा टेस्टिंग सेंटर सिंगदगी मियोय 135 थेंगनखि। हाइरिबा पुंखुम असिमक्तदा लाइचत असिना मरम ओइदुना मियोय 10 लैखिद्रे। चेरगसिदा मियोय 795 लैना असिदगी फगलपदगी डिस्चार्ज तौख्रे। मसिगी मनुंगदा मियोय 335 हानदगी होम आइसोलेशन तौदुना लैबनी। मसिगी मथक्ता रिम्स अमदि जेनिम्स तगी मियोय 5 लोइनना मफम कयादा हांगलिबा कोविड केयर सेंटर सिंगदगी मियोय 150 अमदि कम्युनिटी हेल्थ आइसोलेशन सेंटर सिंगदगी मियोय 153 सु डिस्चार्ज तौख्रे हैरि। हौजिक फावबदा लमदम मसिगी ओइना अपुनबा पॉजिटिव केस मसिंग असि 9,934 हुमदोई सुरक्षिबगा लोइनेना लैना असिदगी फगलखिबा मिगी मसिंग हौजिक फावबदा 53,413 यौरे। हौजिक स्टेट असिदा एक्टिव केस ओइना पुना मियोय 9,913 लेरि। लैना असिदगी फगलखिबगी चांगना चादा 33.9 यौरे। अमरोमदा कोविड-19 दगी ngaktongnabigidamak miyoy 5,900 henbada vaccine kapkhre hari। पुवारीदा निंगसिंग बयाबा थौदोक अमोइना रिम्सना पुंग 12 की मनुंगदा कोविड ऑपरेशन अनिरक पांगथोखरे। मसिगी मनुंगदा अरुबा केस अनिसु ऑपरेशन अदुदा पांगथोखे। हानसु अंगांग खाउदा अंगांग मायोन ओनबा याउना ऑपरेशन अनि अमसु माइ पांगना चथखरे। कोविड ओटीदा पांगथोकिबा ऑपरेशन अदुदा सीनियर रेसिडेंट डॉक्टर मंजुश्री पीजी लोइरबा महिरोय डॉक्टर पवित्रा अमदी डॉक्टर फ्लोरेंस ऑब्स्टेट्रिक्स एंड गायनेकोलॉजी डिपार्टमेंट के फाइनल ईयर पीजी महिरोय डॉक्टर दिव्या भारती ना एनेस्थेसियोलॉजी डिपार्टमेंट के डॉक्टर मगडालिन डॉक्टर वी वसंथराजन अमसुंग डॉक्टर व्राटी मुखोपाध्याय लोइनेना पांगथोखे। पोकपदा गायरिबा अंगांग अमुक हिंगनहनबदा सरुक याखिबा पेडियाट्रिक्स डिपार्टमेंट के डॉक्टर नाफिसासु ऑपरेशन अदुदा सरुक याखे। कोविड-19 नारब मियोइसिंगना सिजिननबा गिफ्ट फाउंडेशन इंडिया ना तेंबांग पिरकपा ऑक्सीजन कंसंट्रेटर सिंग एक्शन एट एसोसिएशन ऑफ इंडिया मदि मसिगी मफांग एनजीओ पीपल्स रिसोर्स डेवलपमेंट एसोसिएशन पीआरडीए ना मणिपुर के तोंगान डिस्ट्रिक्ट सिंदा येंथोपगी थोरम अमा पीआरडीए बिष्णुपुर लेबा ऑफिस तंगसी पांगथोखरे। थोरम अदुदा नेशनल हेल्थ मिशन की डायरेक्टर डॉक्टर एन श्यामजाय अमदि पीआरडीए की सेक्रेटरी एल सुरंजोइना अथोइबा मिथुंगलेंसिंग ओइना सरुक याखे। कक्सिंग उख्रुल तमेलोंग नोने फेरजोल चांदेल चुरचानपुर डिस्ट्रिक्ट के चीफ मेडिकल ऑफिसर सिंगदा ऑक्सीजन कंसंट्रेटर चामसु तेंबांग ओइना येंथोखि। पीआरडीए की सेक्रेटरी एल सुरंजोइना फोंदोखिबदा
COVID-19 की second wave lakpana COVID narava senthok watpa imung singi anaba singna oxygen mathau tarpa matamda lenga ke hospital singdagi oxygen fangba watpa ge amadi nanai hospital da leiba sungamdaba ge awaba mai ngariba singda lemna selting handana oxygen concentrator singa si yanthokpani maramaduna CMO singna su asigumba miyoi singdagi sel lodana kanaba PBU haike Churachandpur district ke CMO Dr. Bumsin Pau Ton Singna Chingi district singda hena awaba mai ngariba matamasida matang sana oxygen concentrator sing tengbang piraki basi damak PRDA amadi donor NGO sing bu thagat phongdoki officer sing aduga district hospital sing dosu awat pa infrastructure mayam leibisida akoina masi oxygen concentrator si khado su mateng pangagadi hujiki pandemic asida awana taraba maruina kitang imungi economic ki awat pa leiraba imung singna lamna sapangandaba district hospital singda lialaga leiriba huji emit toroga leiriba awana khang leiriba mayam sida mateng orsu kharato orsu oina ba haidana koina masigi distribution program se paikha sabani chingilom de sujam da kalere infection mayam tangaram nina khoi ngari changphom yadraba adaga khoi jingnung da tangba yadraba mafam da sudum preference institution singda jenbira raga moi praja mayam du jam harang haraw mani ana hanle adaga we are so thankful to the PRDA Bishnupur for such a wonderful gift coming from UK. Lengak na thamliba curfew thugaiduna lambida thorakpa miyoi singi mathakta police na mafong kyada chathakiba drive ngasigi makhata na helmet uptana gari thauba four wheelers sing gi mingselda tinted glass nappa gari sing mathakta drive chathakrai drive adu Imphal West ki SP Dr. S Ibom sagi mini makhata SDPO Imphal Vidyapati Imphal Police Station ke OC and Ingosana Lusingba Tuan ba police team singna Imphal West ke Yai School Crossing Singjamai Chinga Khagempali Crossing Nauremthong Kaishampat Junction Kwakatel Sogolban Tera Ningthemsa Karong Sogolban Vijay Govinda Wahimbam Lekai Uripok Machin Moirang Khomamadi Kangla Geta drive chathakibani drive aduda chaurakna gari achoba amadi masa thauba miyoi puna chaniga kumapan TR kakhan bagalonena tinted sticker singsu gari mapu singda segai hanke Apunba nupi lub Bishnupur district ke taratruk suba mapok numit thoram ngase lub asigi Bishnupur da laiba head office of pangthokre thoram aduda lub asigi president L Pramo Amkil gi president in charge L Nganbi MSU headquarters ke vice president S Open amade UPF Bishnupur district committee gi president N Dinesna athoiba mitungnen singoina sarugya ke thoram gi sorga moina lub asigi hana thau puram lavi laikhidravi president O Sumati amadi Vice President L Ivemhal gi photo da laisukatuna laikhidrabasing asina lauramba thaudangbu ningsingke loinana Bishnupur district ke tuan ba media housing da mathau toriba print amadi electronic media gi mihut singda asam bu kudol pot piduna ikai khona bu utke lubasagi President L Pramono phongdokibada sahi khudingi foundation day asi district asida leiriba CSO club organization amadi maira faibi lup kya gi mihut sing yauna pangthokpani adubu mamang sahi amadi Saliba sahi asidadi COVID-19 pandemic na maram oiraga jamna pangthokpani miyamna su laina asi sandoktana ba COVID appropriate behavior ngakna chatpa kaubigino haike COVID-19 laksin aba pandam da laibak asigi mafam singda sathakiba mass vaccination gi sargo moina Yai School acida su mafam ani thongna vaccine kapagi thabak sathaki vaccine kapadu ACS gi MLA su oiriba Labor Minister TH Satyabrata gi meeting makhada pangthokibani Indo Burma Road Sports Association IBS and Sinduna Yumnam Laikai Larembi Lampak Aduga Dharmalaya Social Welfare Center na Sinduna Brahmapur Nahabam Laikai Basketball Ground of Vaccine Kapagi Thabak Sataki Panbayavadi February 13 Hoduna Primary Health Center Sangai Pata Yai School SG Mioi Lising Taruk Subna Nipumanga Hena Vaccine Kapravani Bokul Mokongda Mioi Chamagatara Nipan Saki Girls Higher Secondary School da Chanigataramapan Brahmapur Social Club Mange Makongda Chamaga Humudrani Panamadi Youth Club Brahmapur Dana Samaga Kuntra Kaprai IVS and Sinduna Yumnam Laikai Larembil Lampakta Mioi Sani Kuntra Brahmapur Nahabam Laikai Basketball Lampaktana Mioi Sani Vaccine Kapki Brahmapur Nahabam Laikai da Pangthokiba Vaccine Kapaduda DC Imphal is KHUMANTHEM Daina Laktuni Yangshinki Kangabok Esugi Manungsana Leva Atopam Kulda COVID second wave na Sandok Halava Amadi Sokhalaba Imung Singda Kundrakpam Menjor Magang State Executive Member BJP Manipur Pradesh ke Media Makada Atopam BJP Youth Members Kangabok Esinang Asisu Makatana Awaba Tarab Imung Singda
nongmada sangdraba yadraba tengmang polamsing yenthokre menjor mangang na makata na phongdorpada ngasi khulasina awaba tariba imungsingda arai later tanaduna chawkhatpa water padaba masak tokpa ACM oibagi manglanda angamba khara mateng pangmani makata na su awarpa laitana ba awaba nanglaba imungsingda mateng pangkhigani haike Malemgi oina kinaraba laina laisat COVID-19 na positive oiribasingna anaba losinduna leibigano athubada mari lenabasingda e pau piduna laina laisat asidage ngathongnaba aikhoi puna honaminasi haina Wangkem Assembly Constituency ge MLA Kaisam Megasundrana miyamda appeal tawrakle MLA Megasundrana makhatan haikibada Wangkem asida COVID-19 positive oiduna laibak thiba nangkraba laikhidrabasingi yum miyoi ayamana yumda losilaga matam sana ana laing chatha hongdobasing oina ure Wangkem SC oina su CHIC hangdoktuna leire mathau taba medical staff sing ambulance na singbasing thamduna leire MLA Megasandran hai ngasi gi sana thanaba polam sing entholi basi mahake lanai oina Wangkem SC gi imung lising tara manga da politics ke khenaba thamdana COVID-19 ge awaba tarba singda angama mateng pangbagi satharakpani ngasi yentholi ba kekru khol gi polling ani amadi hydropopi khoirom gi polling mari da yentholi ba sina imung lising tara manga da yenthona bagi pandamadu fanglagani haike Ladiba COVID care akhoi unit ladiba akhoi kendra sigi ladiba mayam sida matam chana pau biu tu yumda anaba solution duna laiba aduguma mayam dagi oina thoi haina aina thengna jabada aina mayam da khangan jari loinana any individual mapan thokpa yadabagi awaba laiba singsida sarkar na piri baseng agent singsina piri baseng masina konadaba lairaga su akhoi committee da pau pibiraga immediate relief ama awat apa sing do pin na bida makta wangin pian da lei ba mayam sing dai dai na madu ida makta ready da lai Manipur Pradesh Congress Committee ki President Govindas Konthok Jamgi Minya Makhada Harisor Gwasami na lusingba MPCC Pandemic Management Subcommittee na ngase Churachandpur gi mafam sing amadi Children Home da nongmada sangba sana thanaba polam sing mateng pangkhrai MPCC gi General Secretary su oriba Harisor Gwasami na lusingba timaduna State Social Media Coordinator su oriba Malem Kombasu polam sing enthopadu da sarugya ke timaduna Churachandpur gi mafam kya da leiba miyoi kya da mateng pangmagolena Children Home sing da su polam sing mateng pangkhe Paugi Marathana attend the break matang nominese. Siri Gaura Chandrayanam, Purba Samdai Koi Kwai Bukon Biramba, Koisnam Babudon Singhana Magi Nusijaraba Imung Manum, Sagai Natai Amadi Ekoi Kwai Puno Putadok Lamlaga, Haukibatang Tara Humdoi, Lishingani Kumatoi Ing, Ingagi Humni Panba, Nomajing Numita, Sri Gurugi Kripadagi Bes Onduna, Sri Krishna Chaitanya Bishambar Das Haiba, Nam Pangjaduna Binavan Prapti Oikre, Lak Libatang Tara Nipan, Lishingani Kumatoi Ing, Ingagi Nipani Panba Irai Numita, Asti Sanjay Lakhotjaraga, Tang Kuntaru, Lishingani Kumatoi Ing, Ingagi Tara Tarik Nipanba, Tang Janumita Chira Usap Din Tokle, Numita Sida Laikidraba Baisnoki Damak, Gamzaba Bastu Kardang Hari Sankritan Galoinana, Sri Gaurachandra Mahaparbugi Agrada, Kachagadori, Tauramasi, Lebaki Oiriba COVID-19 Lachat Namaram Oiraga, Imung Manung Kakta, Pangtok Jargani, Masida Mayam Nawaro Bidana Bahajari, Tauram Paring, Sankritan Hauba, Ayupung Nipan, Tauram Lushinba, Ayupung Taramatoi, Binit, Kwasnamongbi Lebi Devi, Sar Darmani, Amadi Imung Manungi Mioshing, Uripok Basaspati Maning Lekai. Iramdam asidasu anauba oina world class machine sizinaduna 20 steps refining eye testing gi facility fanghanjari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East Adomgidamakta khudongchaba asi pijari Adomgi mit lemna test tawjari amasung Adomgi chanaba chunaba lens sing amadi frame singda chada kun fawgi discount pijari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East Cherry Fintech na puthok chaba Cherry prepaid card asi zero balance ta account hangbiraga card asi khudong chaw sing lobiyu yamna laina paisa changdana account hangbiduna account transaction tawbiraga credit card irai laina phangbasu yaraba amadi pot leiba matamda cashback ki khudong chabasu leiriba savings card ne Pikliba angangi haibadi minors account hangduna savings account oine su sizinaba yaraba amadi imungi expenditure hanthanba yaraba prepaid card ne akupamrol gidamak amadi card asibu apply tawinaba aikhogi website www.thecherrytechnology.com da changbiyo Manipuri oina contact number
7005 794 360 da pau phawbiro. Hakchang kangkhanaba amadi hydration gi damak Dr. Reddy gi rebalance thakpi adongi drink ta chini chamus manga yawi rebalance tadi chada kunthani pan hanthai vitamin C amadi thum yawbuna pangal pi break ke matungda makada pa pau pijari Kaksing SG MLA Mayang Lambam Rameswar gi minyang makada District Health Society Kaksing na Kaksing Ward number 1 da leiba Kongoi Community Hall da COVID Task Force singa kusam naduna mass COVID vaccination program pangthokre Urban Primary Health Center Kaksing gi staff singna maru eba thodang loduna sathaki banga sigi mass vaccination aduda chahi 19 gi mathakta leiba miyoi sahumga 12 da COVID vaccine kapthoke mass vaccination aduga mari lenena MLA Mayang Lambam Rameswarna mass vaccination asi pangthokpoda asauba thodang lominariba district asigi Health Department Police Department BJP Kaksing Mandal gi miyoi singa made task force gi members singbu thagar perform doloduna hai Miyamna vaccine kapthopiyu karigumba lok lehona singba tawraklabadi atuba matamda test tawthopiyu laina asi atuba matamda muthatkina bahonabada aikhoi khudimak saruk yaminasi haike Yariba makhai atuba matamda vaccine asi kapthopiyu karigumba isada lok khubagi natraga fever leibagi symptom laagadi atuba matamda test tawthoga treatment tawthopiyu haiba tamthiraba laina asina Kaksing kendra gi laimaidagi Kaksing district ki laimaidagi Manipur ki laimaidagi Bharat ki laimaidagi athuba matamda mangkhinaba muthatkhinaba aikoi punamak punna onaminasi Khongman Zone 3 da leiba Unaco School gi principal P Surachandrabu Central Board of Secondary Education CBSE na masigi National Achievement Survey 2021 gi Resource Center amasung custodian oina khalaklei mahakpo custodian oina khalaklibasi government aided amasung private school singda class 3 5 8 amasung 10 da tamliba mahiroi singe mahi tambage achievement sing amasung grade ki information khomjinabagi damak sathagadoriba National Achievement Survey sige education system asige health system khangdoknabani Rimsta contractor thabak toriba employees singi EPF code password fangnaba Ministry of Employment Enforcement Officer ge matengna register tawna bahonari COVID ward ke Dr. Praneswari gi media makada sathariba thorang asida employees singda makogi Aadhaar amasung PAN card pikalangnaba ahumla khangan kre adubo hoji fawbada contract employees aniga marifudra manga khaktamak universal account number UAN fangkre ataidi Aadhaar amadi PAN card pikalaktaba matung da fangani loinena Pikalaktabasing pangmang ngamlaroi pikalakpasingna pikalakpar matungda process loirkanda fangani hari contractor thabak tawbe employee kharadi EPF asi karino khangdabasi khanganaba UAN pibagi matam khara sangdokpinaba rims ki maikaidagi mari lenabasingda hijakrai contract employees singda Ministry of Labor na lepa minimum wages rate fanganaba Ministry of Health and Family Welfare da rims ki maikaidagi hijakivalaire grade for employees singi kusuman hengatnabasu honari adubo covid na maramoiduna Panduna leire haina Rimski Media Advisor and Film na thadrokpa cherolamana haire Lengaksagi Prime Minister Narendra Modi na lusingba India lengang na sahi taret mapung fana palakpa ningsing thoram sevahi sangathan phase 2 subagi sarugamoina kumbi esige manung chanba Saiton Gram Panchayat ge mioi kya na COVID-19 pandemic esige second wave asina maram oirga mapal thoktuna suba nomba yadana Imphal Moil ge asan bayum singda hingliva imung chamaga yangkhairom da hanagi Minister N Mangina koina satuna seng Hawaii yauna chanaba palum kya mateng pangkrai en mangina phongdokibada kumbi esigi miyamna covid na maram oiraga awaba mai naribasida mahaki maikaidege angamba mateng pinabage thabagasi ACC da leiriba miyoi da natana atopa mampham singda leiriba miyoi singbasu tengbangduna hingminabage wakhalonda mateng asi pibani covid ase thengnabada ekoi isa na cheksanba mask uppa aduga loinana khut toina hamba amadi social distance ngakna chatpa aduga loinana injection vaccine na se matam chana kapthokpa sina khwaidagi ngakthokpa ngamnabagini maramaduna ngasigi asigumlaba aigi site gi ngamjaba cheng amadi ensang napi khara yenjaba se masina aikoi mayamna yamna haraukta yamna lobiyu Nambol Police Station ki manung sanba Maitram Awangi Tidim Lambida Lambige Maning Thang Manakanda Manamasing Haira Amade Matam Matam Ge Chana Palam Sing Yon Fam Oina Uwana Kangalaga Damburna Kalaga Semba Temporary Set Sing Police Station Sige Osi Ke Subasandru Gimini Makada SI Ke Falguna Lusingba District Police Team Amana Ngasinung Til Sidokrai
ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯌꯣꯜꯂꯝꯕꯤ ꯅꯨꯄꯤ ꯃꯉꯥꯗꯒꯤ ꯂꯨꯄꯥ ꯆꯥꯝꯃꯔꯤ ꯐꯥꯔꯒ ꯇꯤꯌꯥꯔ ꯀꯛꯇꯨꯅ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ ꯄꯣꯠ ꯌꯣꯟꯕꯗ ꯁꯤꯖꯤꯟꯅꯕ ꯁꯦꯔꯐꯂꯥ 3 ꯐꯥꯒꯠꯈ꯭ꯔꯦ ꯀꯨꯞꯂꯝꯕ ꯗꯝꯕꯨꯔꯁꯤꯡ ꯑꯃꯗꯤ ꯁꯥꯒꯠꯂꯝꯕ ꯁꯪꯁꯤꯡ ꯁꯤꯗꯣꯛꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯣꯁꯤ ꯀꯦ ꯁꯨꯕꯥꯁꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯍꯥꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯈꯛ ꯄꯣꯠ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯛꯂꯤ ꯃꯈꯣꯏꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯄꯣꯠ ꯌꯣꯟꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯁꯤꯜꯂꯒ ꯄꯣꯠ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞ ꯄꯥꯔꯇꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯥꯈꯥꯏ ꯈꯣꯡꯖꯪ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯇꯔꯦꯠꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯁꯤꯀꯥꯗ CPI ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ PH ꯕꯣꯒꯦꯟꯗ꯭ꯔꯅ ꯄ꯭ꯔꯦꯁꯥꯏꯗ ꯇꯧꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈꯤ CPI CPIM RSP ꯑꯃꯁꯨꯡ AIFVꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ PH ꯕꯣꯒꯦꯟꯗ꯭ꯔꯅ ꯂꯨꯆꯤꯡꯗꯨꯅ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯌꯥꯔꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯃꯜ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯁꯦꯟꯇꯔꯅ ꯊꯥꯎꯗ ꯂꯧꯕ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯑꯃꯗꯤ ꯁ꯭ꯇꯦꯠꯅ ꯂꯧꯕ VAT ꯂꯧꯒꯅꯨ ꯅꯠꯇ꯭ꯔꯒ ꯍꯟꯊꯧ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯗꯨꯅ CPI ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯍꯥꯏꯕꯁꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯏ ꯆꯨꯞꯄꯒꯤ ꯊꯧꯗꯧꯅꯤ ꯊꯧꯗꯧ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ CPIM ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯦꯝꯕꯔ ꯁꯔꯠ ꯁꯂꯥꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯕ ꯊꯕꯛ ꯆꯠꯊꯗꯕꯅ ꯄꯨꯝꯅꯃꯛꯀꯤ ꯐꯒꯅꯤ ꯍꯥꯏꯈꯤ CPIM Manipurgi Secretary KSH Santana Lomi Sinmisingi Mayokta Leva Center Madi State Lengaki Mayokta Jun Kuntarukta Lomi Singna Sanction Gadaba Kongjang da Manipur da Leva Lab Party Singna Wakal Manava Party Singa Pulaga Sawatkani Haike Thobal District Hojik Sathariva COVID-19 gi vaccination program asi lakliba Jun Kunmanga Fauba Kharaga Hena Paksana Katnopa Thorang Tokre Hidamasigi Matang Dangase Deputy Commissioner Thobal Ramnangmai Rang Peterna chair logduna Mahaki conference hall da district level officers singi mifamama pangthokre hariba mass vaccination program asida gram panchayat ki level da leba elected persons sing pradhan amasung ward members singna asoba daita logani masigi asangba senpham sing district administration gi makai digi pigani ngasigi DC gi conference hall da pangthokpa mifamadu loireba matungda paumi sing unabada DC Thawal Ramnangmai Rang Peter na hai hojik sathariba COVID-19 gi vaccine kapagi drive asida miyamna thopirakuna vaccine kapthokpiu hojik Malim gi oina thengnariba tamthiriba laichat asidage ngathonaba vaccine kapanatana atai pambai amata leitri maramaduna miyamna thopirakuna vaccine kapthokpiu mifamaduda chief medical officer Thobal Dr. Wainokol SDO Thobal amasung Lilong CMO Thobal medical superintendent district hospital Thobal SDC Singh DFWO Thobal susarugya vaccine kapapa matamda naitaba thokki city is a universal phenomenon not only the COVID matomda natti atoppa mayam su laibasi adubu somehow unluckily like Thobal district in particular koi khangogda macha no chendi malai kide madu magi malai bangni aduga vaccine su mani leinaram bayai leinaram da bayai kuti phobi adu yam na dia weba aduga yam da tang to adugo koi da yam na taw ya da haisira mayam da pihan ba ngai da ba puhon ba dum to dum oi ki to hai bu punna mak to mayam na ko kupye ga koi life is more precious hai bu hi tu kanjera ga koi mass vaccination si mo kung phan biu mayam da mo kana ko YSS UPC Kurai Thodam Laikai COVID-19 Relief Committee na sindunangasi Kurai Lamnong Higher Secondary School da CMO Imphal East ki minyang makada mass COVID vaccination drive ama sathakrai ngasigi COVID vaccination drive aduda myoi samarom vaccine kap thoke mass vaccination program aduga iroinena Kurai Thodam Laikai COVID-19 Relief Committee gi closing function amasu pangthoke closing function aduda Wangkai SG MLA Yungkham Irabot amadi Relief Committee gi Chairman Kiran Kumar Thangzamda appreciation certificate sing kusinake Paugi Marthana, attend the Brampton Luminese. Condolence message. It is with great sadness that we share the sad news of the death of our beloved friend Seram Priyoberta. We, Catholic School Kanchipur alumni 1993 batch, would like to convey our deepest condolences to the family and friends. May God bless peace to the departed soul and courage to the bereaved family to bear the irreplaceable loss. He was a disciplined and down-to-earth person. It is very tragic. We want the family to know that we share their grief.
We, the Catholic School Kanchipur alumni 1993 batch, are with the family at this heartbreaking time. Our thoughts and prayers will always be with the family. Rest in peace. From Catholic School Kanchipur alumni 1993 batch. গরম গরম রুটি রেডি এই রুটিনো কি এডভান্টেজ আছে আশীর্বাদ আটাৰে তৈয়াৰী ইয়াত 4টা এডভান্টেজ আছে আশীৰ্বাদে 6500 আৰু অধিক বাছনি কেন্দ্ৰৰ পৰা কেহু বাছি লয় 3বাৰ টন্নকৈ সাফা কৰে হাতেৰে স্পৰ্শ নকৰাকৈ স্বাস্থ্যবিধি সন্মত পেকেজিং কৰে প্ৰয়োজনীয় পৰিপুষ্টি লাভ কৰে আশীৰ্বাদ এডভান্টেজ প্ৰতিদিন from ITC. Ladies and gentlemen, get ready for Europe's World Cup only on Sony Sports Network. They gonna fight, gonna be tight, future bright, chance like goal. Don't mess with me, I'll kick you off. Ye mera khel khele meri dusri country. Some with name, some with fame, some just party, some just blame. Please troll the opposition carefully. Ye mera khel khele meri dusri country. The local foreigners are crazy for Europe's biggest title, which is your Dorsey country this time around, Euro 2020. On Sony Sports Network. Kainom thakse. Battery down hoire. Wow, laddu je hauni hai. Yeah. Care se saduiba. 와버기네 이네 시타 이시 Athum chaning adi athum chawda. Hakchang kangkhanaba amadi hydration gi damak rebalance thakpiu. Adongi drink ta chini chamus manga yawi. Rebalance tadi chada kunthani pan hanthai. Vitamin C amadi thum yawbuna pangal pi. Horen gi sakte koi de sar si ko. Oi, athum bagi namada nangi drink to puthorakani ko. Break matungda mayam butaram chari makada pau pizeri. Faktakna COVID-19 positive oirapatage mapal thokpa yadana yumda laineriba Kaksing district ke Wabugai SC ke manung sana leiba Wabugai Kadajit ke imung Chamri Rom Hokiba Manipur Legislative Assembly election Wabugai SC da mirep oikiva Wabugai Tera Urakte social worker Mayangbam Ranjina Cheng yen thoktuna mateng pangkrai Mayangbam Ranjina ngase Kadajit Youth Welfare Association Club KYWSC Wabugai Kadajit ke Kangbu ga pulaga Wabugai Kadajit ke imung Chamri Rom da Cheng kilogram manga yen thokhe Khetri Gau SC ke manung sanba Khetri awang laikai da laiba Sheikh Nurul Hasan apokpa laikhidraba Alja Nur Ahmad po National People's Party NPP Manipur gi General Secretary Organization oina hapkrai ngasi gi matang da NPP State Unit ki President N Kaishina cherola mathokrai Thanga Part 1 Gram Panchayat ki manung sanba Karang amasung Sampu Khangpok Village po Model Village ama oina semganaba Faikat liva project singi matang da Gram Panchayat asige Pradhan o Romena Fongdor liva wafam sing yumpham yaudabani ningthina thabak paikali haibasi aran bani haina Karang Island Development Association kedoge President Salam Kedana wafam kada thamlakle Karang ki praja bu elected Pradhan amoina nungsibiba taragadi ma thamoi sen thabuk tawun thui ma masamang da lan gi thabuk tu Karang praja da la aga lalen haisagadabani kaigo maduda mana lana to thabuk tu mana media da Mana masagi ngafuk sana summi haina karigumba tawreiba posak singadu madu akai Karang ali diploma sikidona strongly condemn towi adu loina na masida sida DC ki leiba akai staff singa karigumba sena bayaram targadi madu sabsaba masagi phongum thopa staff singadu gi magi sabsaba punishment pigadoni haidona Manipur government gi akai adugumba akai wakalon singjari Ziribam district ke manung sana leiba Jarul Pokpi dage mioi tara COVID-19 positive oiva Europe dage section tharong lokhat poina Jarul Pokpi asida laina laisada se hena sandoroktana bahaiduna containment zone haina deputy commissioner W Malingman bat chenglai ngarang order mathokrai ato pangarang thokibo order magi matungina district asige Mongbung Jarul Pokpi Chingdong Lekai Babupara ward number 7 Chandrapur ward number 8 amadi IV Lekai haidiba mafam sing ase COVID-19 positive oiva Yaurupodage numit tarani hena containment zone haina lauthokraba matungda Ziribamge district surveillance officer na yumthong khuding survey taro matungda positive case amata fangdabadage containment zone haina thamlamba athingbadu lauthokrai ngasi numit yungba matung pung 3:10 chatpa matamda Imphal Police Station gi manung sanba Kwakatel crossing da amuba masuge hero Honda Splendor registration number MN1J1105 bike thogduna lakpa mioi amaga Bisnupur Market COVID patient puduna lakpa ambulance amaga gari thengjinbagi thogdokta bike thogduna lakpa mioi ama laikhidraba mioi adudi TH Bisambor Leifam Sawalban Tera Tongbram Laikai degin haire mahak Vasikong Indian Service ta thabak tawba mioi ni nakal maromda ambulance thogduna lakpa mioi adu district hospital Bisnupur da driver oina thabak tawba driver amani haire makatana Imphal Police Station da FIR ama lokhat pagaloina ain gi oiba thabak lokhat kra haire
Television rating point manipulation tawi haina Mumbai Police na Republic TV ge editor in chief amadi ARJ Outlier Media ge mapu Arnab Goswami bu maral sikrai. Television rating point TRP case asida maral lai haina Arnab Goswami ga loinena maral lai re haina laimai lising amaga chanipan panba sarsit da yaureba singdi Sivendu Mulekar, Chief Operating Officer Priya Mukherjee amasung Chief Financial Officer Siva Sundaram ne hokiba lisingani kungi October 9 da Mumbai Police Commissioner Farambir Singh na phongdokiba TRP racket ama thugaire maduda Republic TV Vox Cinema amadi fact Marathi senai mangna hai channel sing asina TRP semdok semjin tawi loinana television channel sing red piriba broadcast audience research council VAG system semdoi Goswami na ming accused amoina FIR da karigidamak yaudribano haina sayasigi March 13 Bombay High Court na Mumbai Police da hangke atopa accused oina VAG ke hanagi chief executive office ke Partho Dasgupta amadi atai taram risu yauri. Hauze amuk sanabagi pau phangmigani. Hockey India ke President Gyanendra Ningoma amadi Manipur Hockey ke President Basudev Nalusingba delegation nama ngase Olympian Singh SS Nilakanta amadi Susila Chanu Pukramamge yumda satuna lakadoriba Tokyo Olympics 2021 gidamak yaipamangol pikrai delegation aduna sinduna konta ahalupta laiba Nilakanta gi yumda official Singh YCCIC ge players Singh amadi Olympian Singh adugi apopi yauna asama tharmama pangthoke telephone da Nilakanta ga wari sanaduna yaipamangol kyasu delegation aduna PK Nakalamaromda Susila ge thangmai bandalaiba yumda susatuna tharmadu pangthoke tharmadu da Manipur Hockey ge General Secretary Seram Neken, Manipur Hockey ge member CH Bala Amadi N Ramesur Su Sarugyake, Panbayai SH Nilakanta Amadi Susila Chanu Pukrambam Tokyo Olympics 2021-20 da Sanagadava India ge Nupa Amadi Nupi ge hockey team ge damak selection phanglabani. Euro 2020 ge Group A, B amasung C ge round sanaba loikraba matungda hojik team taramatoi pre-quarter final sangkrai. Ngarang Group C ge match singda Australia North Macedonia bu ahum sinoda aduga Australia Ukraine bu amasinoda maithiba PK. Group B ge match singdana Denmark na Russia bu mari amaduga Belgium na Finland bu ani sinoda maithiba PK. Hojik phawada pre-quarter final changnaba team sing adudi Italy, Netherlands amasung Belgium na group leaders sing oina qualify oikrai. Group K anisuba Mapong kan bangamlaba team sing aduna Wales, Denmark amasung Australia ni aduga khwaidagi fawa ahum suba mapong kan bangam kiba Switzerland su pre-quarter final sangkrai. Czech Republic, England, Sweden amasung France su pre-quarter final sang bayabagi oithokpa leiri tobutabu makoi ge aroiba group match sing sanaba ngaiba tari June 16 tage haugadaba pre-quarter final match asigidamak team 13 khangani group stage ke match sing ningthina sanaba ngamkhidaba team sing gi maraibak lepgadori asigumba team sing da Portugal su yauri makoi ge aroiba group match ta France ki makuta maikithiki masang naiba duga pre-quarter final changba ngamdana leiriba atai team sing di Spain, France, Germany amasung 2018 da World Cup final lokiba Croatia ni Team sing asi makoi ge aroiba match na maraibak lepkadauri ngasi numidang Czech Republic ga England ga London da aduga Croatia ga Scotland ga na Glasgow da sanagani Hausia mung ngasi nungtil Imphal da phone kiba Manipuri pauksi sing asige marubi pauksing punia minise Kangla Pau BJP na ngayhak ki oiba wangang dunu leire. CAG gi reporter BJP na crore lising taruka satret kuntramathoi puram le. Bufenda. Hokiba pungkun marida COVID vaccine dose lag marifutaru kaptokuna landmark thamkrai. Kangjabagi thodokta senaba sing akan basairak pigedabani. Kil. Pauzel. Mioi lising nipuni thoiga satruk nifu positive oike. Lising marifu mathoiga chanipan kuntramapan discharge toki lising amaga chamaga umbutaret lekhidre. India da recovery rate chada marifutratruk dasmik Marimapan yaure. Lengang na karmasari singi service rule thambidabana department ayamba corruption gi makol onthorokle. MPP. Rims da COVID patient mari angang unakre. District tareta oxygen concentrator sama yanthokre. Salaisa mapau. BJP na miyambu minamduna haining bata hairibasi lepiro and Pupenda. Online class sing boycott tauroba yai. Fegokta. Lengak na service rule thambidabana development sing da corruption gi makol onthorokle. MPP. Manava
Manipurda nongmada COVID positive oiba chang chada taramanga heli. India gi nongma khaktada lakh marifu taruk lising tara taruk tika thaduna record thamkrai. Thomi singi service rule thambidabana department sing corruption makol onthorakle MPP. Aroibada moriba pom kana phambigani. Haukiba pung kun Maria Sida Manipurda nupa chaniga humudra mapan nupi chaniga Marifudrani thoi loinena Central Armed Police Force gi mioi mari yauna COVID-19 positive oiba mioi samanga ga humudra manga thengna krai laisada sina mar moiduna mioi tara laikidrai. Warida ningsing bay aba thogdok amoina rims na pung tarani thoi gi manungda COVID operation anirak pangthokrai masigi manungda aruba case anisu operation adu da pangthokrai. Lengak na thamliba curfew sibu thugaiduna lambi da thorak pamioi singe mathakta police na mafong kya da drive sathakrai helmet uptana gari thoba saka mari gi gari singe mingsel da tinted glass napa sing fagat krai. Amadi Hockey India gi president Gyanendra Ningoma amadi Hockey Manipur gi president Basudev na lusing batim amana Olympian SH Nilkant amadi Susila Sanu Pukramam gi yumda satuna lakadoriba Tokyo Olympics 2021 gi damak yai pamangol pi krai. Ngasi goina di matang sida Manipur Paul jare Times of Manipur gi Manipuri Pau yang rusung bamukana kurum jare.